ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯑꯩꯅ ꯅꯣꯡꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯅꯍꯥꯟ ꯀꯣꯠ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯈꯇꯪ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯗꯣ ꯑꯩꯅ ꯁꯦꯝꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯦ꯫ ꯃꯌꯥꯝ, ꯑꯩꯈꯣꯏ ꯀꯣꯠ ꯅꯍꯥꯟ ꯆꯠꯂꯨꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯠꯂꯦꯕꯀꯣ, ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯗꯤ ꯂꯥꯛꯑꯝꯗꯦꯕ, ꯑꯗꯨꯒ ꯃꯣꯏꯅ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯅ ꯗꯦꯠ ꯃꯈꯥ ꯂꯧꯊꯔꯝꯃꯤꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯋꯥꯅꯩ ꯆꯠꯂꯨꯔꯒ, ꯑꯗꯨꯒ ꯑꯩꯒꯤ ꯉꯥꯏꯔꯒ ꯀꯣꯟꯅꯗꯤ ꯃꯣꯏꯅ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯝꯃꯦ, ꯗꯦꯠ ꯂꯧꯊꯔꯝꯃꯦ ꯍꯥꯏꯅ ꯑꯗꯨ ꯇꯥꯔꯦꯕ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯦꯕ, 1 ꯘꯟꯇꯥ 2 ꯘꯟꯇꯥ ꯉꯥꯏꯔꯒ ꯀꯣꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯦ, ꯋꯥꯅꯩ ꯆꯠꯂꯕꯅꯤꯅ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯀꯤꯜ ꯅꯨꯄꯤꯗꯨꯅ ꯈꯔ ꯁꯥꯎꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯗꯦꯠ ꯂꯧꯊꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ, ꯗꯦꯠ ꯉꯥꯛꯇ ꯂꯧꯊꯣꯛꯅ ꯂꯩ ꯃꯣꯏ ꯃꯇꯝ ꯆꯨꯞꯄꯗ꯫ ꯑꯗꯨꯗꯒꯤ ꯖꯁꯇꯨꯅꯗꯤ ꯍꯥꯏꯕ, ꯖꯁꯇꯣ ꯈꯔ ꯑꯩꯈꯣꯏꯗ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯀꯦꯁꯁꯦ ꯈꯔ ꯊꯧ ꯁꯥꯗꯕ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯗ ꯎꯏꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯖꯁꯇꯨꯅ ꯍꯥꯏꯕ, ꯅꯣꯏ ꯑꯗꯨꯝ ꯅꯣꯇꯤꯁ ꯊꯥꯎ ꯈꯣꯠꯂꯨ ꯍꯥꯏꯅ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯀꯩꯒꯤ ꯅꯣꯇꯤꯁ ꯊꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯅ ꯇꯧꯋꯦꯕꯀꯣ꯫ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯨꯗꯤ ꯀꯩꯁꯨꯝꯐꯥꯎ ꯋꯥꯔꯦꯞ ꯑꯃꯐꯥꯎ ꯂꯦꯞꯄꯛꯇꯔꯦ, ꯀꯩꯁꯨꯝꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯣ ꯃꯊꯪꯒꯤ ꯗꯦꯠ ꯑꯃ ꯇꯥꯔꯦꯕꯀꯣ, ꯑꯗꯨꯒ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯃꯇꯝꯗꯣ ꯌꯧꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯃꯊꯪꯒꯤ ꯗꯦꯠꯇꯨꯒ ꯆꯠꯂꯒ ꯑꯐꯕ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯗꯦꯠ ꯊꯥꯗꯕꯁꯦ ꯑꯣꯏꯗꯣꯏꯔꯣ ꯈꯪꯗꯦ꯫ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯦꯁ ꯇꯧꯕꯁꯤꯗꯤ ꯃꯌꯥꯝ ꯀꯨꯏꯁꯜꯂꯦ ꯑꯗꯨꯝ ꯆꯠꯂꯒ ꯗꯦꯠ ꯑꯃ ꯇꯥꯕ ꯑꯩꯈꯣꯏꯅ ꯍꯧꯕꯗꯣ, ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯀꯦꯁ ꯐꯥꯏꯜ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁꯦꯝ ꯂꯩ, ꯀꯩꯁꯨꯝꯕꯨ ꯂꯩꯇ꯭ꯔꯅꯦ꯫ ꯊꯕꯛ ꯑꯝꯇꯪ ꯄꯥꯡꯊꯣꯛꯄ, ꯃꯃꯥꯡ ꯆꯈꯠꯄ ꯀꯩꯁꯨꯝꯕꯨ ꯂꯩꯇꯦꯕ꯫ ꯑꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯌꯥꯝꯅ ꯍꯥꯏꯔꯛꯑꯦꯕꯀꯣ, ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯕꯨꯗꯤ ꯍꯥꯏꯔꯛꯏꯅꯤ, ꯗꯥꯏꯚꯣꯔꯁ ꯂꯧꯕꯗꯣ ꯆꯦꯗꯨꯒ ꯅꯪ ꯁꯥꯏꯟ ꯇꯧꯔꯣ, ꯑꯗꯣ ꯅꯨꯄꯥꯗꯨꯒ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦꯕ꯫ ꯑꯗꯨꯗꯣ ꯌꯥꯗꯦꯕ, ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦꯕꯀꯣ꯫ ꯑꯩꯈꯣই ꯍꯥꯟꯅꯗꯤꯅꯦ ꯑꯗꯨꯝ ꯏꯁꯥ ꯌꯥꯅꯅ ꯑꯗꯨꯝ ꯁꯥꯏꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯁꯤ ꯍꯥꯏꯅꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ, ꯍꯥꯟꯅ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯩꯅ ꯄꯨꯡ 4ꯐꯧꯗ ꯉꯥꯏꯕꯗ ꯃꯣꯏ ꯂꯥꯛꯇꯦꯕ꯫ ꯂꯥꯛꯇꯕ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯂꯩꯇꯅ ꯑꯗꯨ ꯀꯦꯁ ꯇꯧꯔꯤꯅꯦꯕ ꯃꯣꯏꯗ꯫ ꯉꯁꯥꯏ ꯃꯣꯏ ꯗꯥꯏꯚꯣꯔꯁ ꯄꯤ.ꯋꯥꯏ ꯆꯥꯗꯕꯗꯨꯒꯤꯅꯦ ꯀꯦꯁ ꯇꯧꯔꯤꯅꯦꯕ꯫ ꯑꯗꯨꯅꯦ, ꯑꯗꯣ ꯈꯪꯗꯦꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯏꯕ ꯑꯇꯩꯗꯤ꯫ ꯁꯨꯃꯥꯏꯅ ꯗꯦꯠ ꯇꯥꯕꯁꯦ ꯑꯩ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯦꯕ, ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯇꯨꯛꯇꯩ꯫ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯣꯔꯠ ꯀꯆꯔꯤꯒꯤ ꯆꯠꯄ ꯍꯥꯏꯁꯦ ꯍꯥꯏꯔꯤꯅꯦ ꯑꯋꯣꯛꯄꯗꯤ ꯅꯠꯇꯦ, ꯀꯩꯒꯤꯅꯣꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ꯫ ꯀꯣꯔꯠꯇ ꯀꯦꯁ ꯍꯥꯏꯗꯤ ꯃꯇꯝꯕꯨꯗꯤ ꯐꯖꯅ ꯆꯪꯉꯦ, ꯑꯩꯒꯤꯗꯁꯨ ꯀꯌꯥꯝ ꯆꯪꯉꯦ, ꯀꯌꯥꯝ ꯀꯨꯏꯅ, ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯀꯦꯁ ꯑꯁꯦ ꯂꯣꯏꯗꯣꯏꯅꯣ, ꯀꯔꯝ ꯀꯥꯟꯗ ꯑꯩꯒꯤ ꯗꯥꯏꯚꯣꯔꯁꯇꯣ ꯐꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯈꯪꯗꯦ꯫ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤ, ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯀꯦꯁꯁꯦ ꯂꯣꯏꯗꯣꯏꯅꯣ, ꯀꯔꯝꯕ ꯃꯇꯝꯗ ꯗꯥꯏꯚꯣꯔꯁꯁꯦ ꯐꯪꯅ ꯑꯩꯁꯦ ꯁꯥꯟꯇꯤꯗ ꯂꯩꯕ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯑꯗꯨꯏꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ, ꯑꯩꯒꯤ ꯋꯥꯔꯤꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯃꯌꯥꯝꯅꯀꯣ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯌꯥꯝ ꯇꯧꯔꯦ, ꯀꯣꯃꯦꯟꯁꯨ ꯌꯥꯝꯅ ꯇꯧꯔꯦ꯫ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏ, ꯑꯩꯅ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯁꯨ ꯊꯥꯒꯠꯈꯤꯗꯅ ꯑꯈꯪꯕ ꯀꯌꯥ ꯂꯩꯔꯁꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯅ꯫ ꯑꯗꯨꯒꯁꯨ ꯑꯩꯉꯣꯟꯗ FBꯗꯁꯨꯀꯣ ꯀꯅꯦꯛ ꯇꯧꯅꯅ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯦꯕꯀꯣ, ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ꯫ ꯌꯥꯝ ꯅꯨꯡꯁꯤ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯇꯧꯕ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯑꯈꯪ ꯑꯍꯩꯕ ꯃꯌꯥꯝꯅ ꯃꯁꯥꯅ ꯈꯪꯖꯕꯗꯣ ꯇꯥꯛꯄꯤꯔꯛꯄ, ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯑꯩ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯣ ꯑꯃꯨꯛꯁꯨ ꯑꯇꯩ ꯚꯤꯗꯤꯑꯣꯗꯁꯨꯀꯣ ꯑꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯒꯅꯦ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯗꯣ ꯄꯥꯔꯒꯅꯦ ꯑꯩꯉꯣꯟꯗꯅꯦ ꯊꯧꯅꯥ ꯌꯥꯝ ꯂꯥꯛꯏ, ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯌꯦꯕ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯅꯤ ꯍꯥꯏꯅ ꯈꯟꯅꯅꯦ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯁꯦ ꯄꯥꯕꯗꯀꯣ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ, ꯑꯩꯁꯦ ꯑꯩꯅ ꯗꯤꯁꯤꯖꯟ ꯂꯧꯔꯤꯁꯦ ꯆꯨꯝꯃꯅꯤ ꯍꯥꯏꯅ꯫ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯂꯩ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅ꯫ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ, ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯏꯆꯟ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯁꯤꯗꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯄꯥꯔꯒꯀꯣ ꯑꯁꯦꯡꯃꯛꯀꯤ ꯏꯁꯥꯒꯤ ꯏꯕꯨꯡꯒꯨꯝꯕꯅ ꯂꯦꯞꯄ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ꯫ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯌꯥꯝ ꯇꯧꯔꯛꯑꯦꯕꯀꯣ, Q&A ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ꯫ ꯑꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯖꯔꯛꯀꯦ꯫ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯕ ꯍꯟꯗꯛ ꯃꯔꯛ, ꯊꯕꯛ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔ ꯆꯤꯟꯕ, ꯑꯗꯨꯒꯤ ꯑꯩ ꯁꯦꯝꯕ ꯉꯝꯗꯕꯅꯦꯕ, ꯑꯩ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯀꯨꯏꯅ ꯊꯥꯡꯒꯠꯂꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ, ꯃꯌꯥꯝꯒꯤ ꯀ꯭ꯋꯦꯁꯟ ꯃꯌꯥꯝꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯟꯁꯔ ꯄꯤꯒꯦ꯫
ꯑꯗꯣ ꯈꯔꯅꯤꯗꯪ ꯄ꯭ꯂꯤꯁ ꯉꯥꯏꯕꯤꯅꯁꯤ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯃꯛꯀꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗꯤ ꯇꯣꯛꯄꯤꯅꯨꯀꯣ, ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯁꯦꯡꯕ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯅ ꯑꯩ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝꯅ ꯂꯥꯛꯑꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ, ꯑꯁꯤ ꯕꯦꯠ ꯀꯣꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ, ꯑꯐꯕ ꯀꯣꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ, ꯐꯠꯇꯕ ꯀꯣꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕꯀꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯐꯕ ꯀꯣꯃꯦꯟ ꯑꯣꯏꯔꯁꯨ ꯑꯩ ꯊꯦꯡꯛꯌꯨ ꯍꯥꯏꯈꯔꯦ, ꯐꯠꯇꯕ ꯀꯣꯃꯦꯟ ꯍꯥꯏꯔꯁꯨ ꯑꯩ ꯊꯦꯡꯛꯌꯨ ꯍꯥꯏꯈꯔꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯚ꯭ꯌꯨꯁ ꯀꯥꯟꯅꯕꯒꯤ, ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯅꯕꯒꯤꯅꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯤꯅꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯨꯇꯨꯕ ꯍꯥꯡꯉꯒ ꯚ꯭ꯌꯨꯁ ꯀꯥꯟꯅꯕꯒꯤꯗꯃꯛꯇ, ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯞꯄꯒꯤꯗꯃꯛꯇ ꯃꯋꯥ ꯈꯥꯏꯅꯕ ꯄꯥꯝꯕ ꯌꯥꯎꯒꯗ꯭ꯔꯣ? ꯃꯌꯥꯝ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯎ꯫ ꯚ꯭ꯌꯨꯁꯀꯤ, ꯁꯕꯁꯀ꯭ꯔꯥꯏꯕꯀꯤꯗꯃꯛꯇ ꯃꯋꯥ ꯈꯥꯏꯅꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦꯀꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯨꯇꯨꯕ ꯍꯥꯡꯕꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯥꯡꯕꯅꯤ꯫ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯨꯏꯔꯦ, ꯆꯍꯤ 3 ꯐꯥꯗꯣꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯩꯒꯤ ꯀꯦꯁ ꯇꯥꯕ ꯃꯇꯝꯗꯨꯒ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯀꯦꯕ, ꯃꯦꯁꯦꯖ ꯊꯥꯖꯔꯛꯀꯦ, ꯑꯁꯤ ꯗꯦꯠꯁꯤꯒ ꯑꯩ ꯀꯣꯔꯠꯀꯤ ꯍꯤꯌꯔꯤꯡ ꯇꯥꯕꯅꯤ, ꯑꯗꯣ ꯂꯥꯛꯑꯒ ꯄ꯭ꯂꯤꯁ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯗꯣ ꯑꯩꯁꯦ ꯚ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤꯗꯃꯛꯇ ꯅꯠꯇꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯁꯦ꯫ ꯑꯗꯣ ꯑꯩꯅ ꯁꯦꯝꯅꯤꯡꯅ ꯁꯦꯝꯖꯕꯁꯨ ꯅꯠꯇꯦ, ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯅ ꯌꯨꯇꯨꯕ ꯑꯁꯤ ꯍꯥꯡꯕ ꯅꯠꯇꯦꯕ꯫ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯀꯣꯏꯕ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ, ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯇꯧꯖꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯑꯩꯅ ꯉꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯩꯅꯤ ꯍꯥꯏꯅ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯣꯠ ꯆꯠꯄ ꯈꯣꯠꯄꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯗꯨꯃꯥꯏꯅ ꯊꯨꯡꯉꯨꯔꯦ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯨꯔꯦ ꯑꯩꯁꯦ꯫ ꯑꯗꯒꯤ ꯅꯥꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯆꯥ ꯑꯃꯅ ꯅꯪꯁꯦ ꯋꯥꯈꯜ ꯈꯛꯇꯪ ꯑꯣꯏꯁꯨ, ꯃꯥꯒꯤꯁꯨ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯦꯕꯀꯣ꯫ ꯃꯥꯅ ꯍꯥꯏ ꯅꯪꯁꯦ ꯋꯥꯈꯜ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯈꯟꯅ ꯂꯩꯇꯥꯔꯦ, ꯅꯪ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯅꯪꯒꯤꯁꯨ ꯍꯥꯡꯉꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉꯤꯅꯦꯕ꯫ ꯑꯗꯣ ꯑꯩꯅ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯅꯠꯇꯦꯕ꯫ ꯑꯗꯣ ꯑꯩꯅ ꯌꯨꯇꯨꯕꯁꯦ ꯍꯥꯡꯕꯩ ꯃꯇꯨꯡꯗ ꯃꯤ ꯃꯌꯥꯝ ꯈꯪꯅꯔꯦ꯫ ꯑꯗꯨꯒ ꯃꯤ ꯈꯔꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯐꯅꯗꯤ ꯂꯤꯕꯤꯗ꯭ꯔꯕ, ꯑꯣꯟꯅ ꯇꯩꯅꯅ ꯂꯤꯕꯤꯔꯕ, ꯅꯦꯒꯦꯇꯤꯞ ꯔꯣꯝꯗ ꯂꯤꯕꯤꯔꯕ, ꯑꯩꯁꯦ ꯅꯦꯒꯦꯇꯤꯞ ꯔꯣꯝꯗ ꯊꯥꯗꯔꯕꯀꯣ꯫ ꯑꯗꯨꯔꯣꯝꯗ ꯂꯤꯕꯤꯕꯗꯨꯀꯣ ꯑꯩꯅ ꯎꯄꯥꯏ ꯂꯩꯃꯟꯗꯅ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯩ ꯚ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤꯗꯃꯛꯇ ꯅꯠꯇꯦ꯫ ꯑꯗꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ, ꯃꯁꯥꯏ ꯅꯨꯄꯥꯕꯨ ꯌꯣꯜꯂꯒ ꯀꯔꯤ ꯐꯪꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯤ ꯑꯩ ꯈꯟꯕꯗ ꯈꯇꯪꯗꯤ ꯆꯥꯎꯈꯠꯂ ꯃꯥꯜꯂꯦ꯫ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯨꯄꯤꯗ ꯑꯇ꯭ꯌꯥꯆꯥꯔ ꯇꯧꯔꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯏꯁꯣꯔꯅꯦ ꯈꯟꯅ ꯑꯗꯨꯝ ꯂꯩꯕꯗꯣ, ꯑꯗꯨꯗꯤ ꯈꯇꯪꯈꯛ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯋꯥ ꯍꯩꯖꯅ ꯃꯩ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂ ꯐꯥꯎꯕ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯑꯩ ꯙꯨꯞ ꯑꯒꯔꯕꯇꯤ ꯊꯥꯜꯂꯒ ꯂꯥꯞꯅ ꯂꯩꯒꯗ꯭ꯔꯕ? ꯑꯗꯨ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯛ ꯂꯩꯇ꯭ꯔꯕ? ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯅꯣꯛꯄꯒꯤ ꯍꯛ ꯂꯩ, ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯕꯒꯤ ꯍꯛ ꯂꯩ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯋꯥꯗꯤ ꯈꯇꯪꯒꯅꯦ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯦꯕ, ꯑꯗꯨꯅ ꯋꯥꯗꯤ ꯈꯇꯪꯒ ꯍꯦꯟꯖꯟꯅ ꯍꯥꯏꯈꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯋꯥꯁꯨ ꯉꯥꯡꯕ ꯀꯌꯥꯗ ꯍꯩꯇꯦꯕꯀꯣ꯫ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ꯫